नुपीसे अखोइना खनबा मतमदा करी करी गादी येंगागदी अब नुपीजी ओइबे याय काइन ओजागी सुम मानी अदा अतई नुपीना मोगी मसक ओजा दुगा छात्र सुमाना हाइनबदा तौरे मोय साउनिंबे यायबा साउजसन ओजा का सुगाई साउजसन नुपीजी मखन मखन लई गाइना हैपे ताहोजा मजु कमाई तौगे नुपी मखल से कदाई द खंगदगे हाइबा मतमदा अखोगी नुपीसे अखोगी हे हा तुंबा हाइतारे मासे नुपी चरोई गायना नुपी क्वातों तापा तौहिदे तवी गायना अदे नुपी गायना वारी बो नुपी हौदोंग गायना कोइना करम नुपी लौरगदी अफबा युमान अमा ओइरप याय अफबाबु अदुम कुमन येंगदमनी अदो हौजिकी नुपीगी म लेरेको चौरांगना मानी अदो कोइ नुपाजिंग हाइतारे नुपाजिंग न सुमु नांगना चटपा याबा नुपी जंग खतंग जो कोनि यंगजन बद नतबा हाइतारे अदो सारुकनी होजिकन की मौले शादी सिंगसिना सारुकनी करिनो कोइ नुपीगी असोइबा येंगदना तौरिसे कन हाइगा मसी मसीगी वीडियो सिमदी याम नुंगाइबा वीडियो मो ओरनी को मैतै बु ओरबा वीडियो सिमा फुल यंगबिरो मैतै बु ओरबा अखोगी चैनल जिमा सब्सक्राइब तौबिरो अदन मसीगी वीडियो सिदी नुपा नुपी युम पालबो ओइगेरा युम पांद्रिबो ओइगेरा नुपा ओइगेरा नुपी ओइगेरा लैसाबी ओइगेरा मौ ओइगेरा पाखंग ओइगेरा लोन यंगबिरो काना बिरेनी अदन अमुका नो हाइजरी वीडियो सि फुल यंगबियो सोइदन काना गनिन खल्ली अदना वीडियो सि याम कनो तौदबिदा दम वीडियो रोम दम संगलसि ओजाई बोहल बिगा अनिरक सुबोइना उनरपगी तांकक्तुनी मयाम लोइबो यंगबियु को अदुगा चैनल सब्सक्राइब तौबा कौबिगन ब तांकक हाइतारे अनि सुबा तांकक सिगी ओइना मारु ओइना ngasi से ओजादगी खंगजनिंगबसे अखोगी थांगतागी ओजागी चौरकपा अखोई खरा नैनग्रे अदु मारु मखाताना अखोइन खंगिसि अखोगी मी अमा ओइना नत्रगना अखोई मैतै अमा ओइना चटपा याबा लिचत साजसी अखोइन ngang चटपा याबा लिचत साजत हाइबा तारे मसी ओजाना अहानबदा वहाउदो ओइना लिचत साजत मैतै अमा ओइना नत्रगना थांगता सानबा मी अमा ओइना सी लिचत साजत सिमदि अखोइ ngang चटकदबनी हाइबना चिंगबदुम तंग ओजा खरा हाना तंग थंबियोजा खंजे बखरदंग आई थमजेगे अखोई इसा असि ngसाइगी थांगता सानबसी इमागी इपागी अदिगी नुंगी अमसुंग पानगी ओइबा कांगलोल अदिगी पोकपगा हिंबा अमसुंग सिबबुगी थोरमसिदा काहिद्रबा थोरम से अखोइना असि ngakna sakani काहिद्रबा हाइबदि करिनो हाइमतंदा आई सासी थांगसा सानरि हाइदगदि आई सी सानमा आइबु मसक खंबा आइदि ओइदबा ngang असेंबा इपा इपुगी तसेंबा वहिना अखोगी लिसांग सिटना अखोगी ngang वांगांग संगांग अदिगी लमचतछु यामना फत्तबा लमचत फत्ती हाइबा इपा इपुना थनबा लमचत साजत असे अखोई मसी अखोई चतबा हाइबदि चानिंगी हाइरगसु एससललोरि कानि हेचासंदबा अदुगी आदि तुमनिंगे हाइरगसु हेच तुम्बा यादबा हाइबदि आई तौगदबा इथौदु तौदना हेक्ता तुमसंबा यादबा असुमाइन तौदना अखोगी नुंगी ओइबा सु पानगी ओइबा सु मसक खंगना अखोइना लिचत असि चटकदबैदि आइसी समन हारबदा आइसी कइनो अमनी थांग सानरबनी थांग सानसी थांग हसिदा चंगफि लाई हक्तगी इपागी थोरमने इपाना मसादा चटकदबा मियेंग अदिगी इपादा मसाना इपादा हंगा हाइजब सारे हंगतना येंगदना अखोगी वाखन्ना खल्लगा आई वखलना वाखन्ना खल्लगा इपागी इपानी को हिना इन हाइदुशे अनाल अदु थक्ता सिजनबा थक्ता चटकदबा सिननबा सिबु थक्ता सिजनबा थक्सी कौगी टेंशनलबदा अदि खा थोंबा इसादा इनाउदा इसिन इनाउदा मरुप मपांगदा चटकदबा लिचत छलतो अदुना खासी कौगी अदु थक्सी खासी हाइबदा हौजिकी मसमदा लमचत व्यवहार हाइना हाइतारे यानसलबा लोन मिजे याउना
ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯏꯪꯂꯤꯁꯇ ꯈꯪꯗꯦ ꯌꯥꯜꯂ ꯂꯣꯏ ꯉꯥꯡꯅꯔꯕꯅꯤꯅ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯝꯆꯠ ꯕꯦꯕꯥꯔꯁꯦ ꯃꯁꯛ ꯈꯪꯅ ꯍꯥꯏꯖꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯣꯖꯥ ꯑꯃꯗ ꯍꯥꯏꯗꯤ ꯑꯣꯖꯥꯗꯨꯅ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟda ꯈꯖꯤꯛꯇꯪ ꯂꯩꯔꯒꯁꯨ ꯑꯣꯖꯥ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯌꯥꯗꯕ꯭ꯔꯥ ꯊꯧꯒꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯑꯣꯖꯥ ꯍꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯀꯩꯗ ꯑꯣꯏꯇꯥꯔꯁꯨ ꯑꯣꯖꯥꯁꯤꯡꯁꯤꯗ ꯁꯥꯇ꯭ꯔꯅꯒ ꯀꯣꯏꯁꯟꯒ ꯍꯪꯕꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯑꯣꯡꯗꯗꯤ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯇꯝꯗ ꯄꯟꯊꯧꯒꯤꯗꯨꯕꯨ ꯋꯥꯔꯤꯕꯨ ꯍꯥꯏꯖꯔꯤꯕ ꯄꯟꯊꯧꯒꯤꯗꯨꯕꯨ ꯃꯁꯤꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯊꯧꯒꯜꯂꯣꯟꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯅ ꯌꯥꯗꯕ꯭ꯔꯥ ꯇꯥꯛꯄꯤꯌꯨ ꯅꯆꯥꯗ ꯀꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯏ ꯁꯤꯟꯗꯝꯂꯣꯏ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯤꯟꯅꯕꯤꯌꯨ ꯑꯗ ꯃꯍꯩꯔꯦꯝꯕꯅ ꯑꯣꯖꯥꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯃꯍꯩꯔꯦꯝꯕ ꯍꯥꯏꯌꯦꯕꯀꯣ ꯃꯍꯩꯔꯦꯝꯕꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯅꯥꯏꯅ ꯇꯣꯜꯂꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯤ ꯇꯣꯟꯗ꯭ꯔꯒꯁꯨ ꯑꯩ ꯑꯆꯧ ꯑꯁꯥꯡ ꯃꯆꯥ ꯑꯣꯏꯔꯁꯨ ꯇꯣꯜꯂꯕ ꯅꯅꯥꯏꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯖꯕꯁꯤꯕꯨ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯉꯥꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯊꯛꯇ ꯁꯤꯖꯤꯟꯅꯕ ꯋꯥꯁꯦ ꯁꯤ ꯆꯠꯀꯗꯕ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯏꯕꯥꯅꯤꯃꯛꯇꯗ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯖꯥꯅ ꯏꯊꯛ ꯊꯣꯡꯉꯤ ꯑꯗꯨꯅ ꯃꯥꯅ ꯌꯦꯠ ꯊꯪꯉꯤ ꯍꯥꯏꯕꯅ ꯑꯗꯨꯗ ꯑꯣꯖꯥꯒꯤ ꯃꯃꯤ ꯅꯦꯠꯄ ꯌꯥꯗꯦ ꯋꯥꯔꯤꯅꯤ ꯑꯩꯕꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯗꯨꯒꯤ ꯃꯃꯤ ꯅꯦꯠꯄ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯗꯨꯗ ꯑꯗꯒꯤ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯗ ꯑꯣꯖꯥꯒꯤ ꯃꯃꯤꯡꯗꯨꯗ ꯑꯩꯈꯣꯏꯅꯅꯦ ꯑꯣꯖꯥ ꯆꯥꯎꯕ ꯋꯥꯔꯤꯅꯤ ꯍꯥꯏꯁꯤ ꯑꯣꯖꯥ ꯏꯕꯣꯜ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯕꯣꯜꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤ ꯍꯥꯏꯅꯔꯝꯗꯦ ꯃꯤꯡ ꯄꯟꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯄꯟꯅꯕ ꯈꯔꯗꯤ ꯂꯩꯔꯝꯃꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯟꯅꯒꯦ ꯍꯥꯏꯗꯤ ꯑꯣꯖꯥꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯤꯡꯁꯤꯡꯖꯔꯕꯗ ꯃꯤꯡꯂꯦꯜ ꯑꯣꯏꯅ ꯆꯥꯎꯕ ꯀꯧꯏ ꯇꯣꯝꯕ ꯀꯧꯏ ꯍꯥꯏꯗꯅ ꯃꯤꯡ ꯄꯟꯕꯁꯤꯐꯥꯎꯗ ꯌꯥꯝ ꯀꯤꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯗꯣ ꯂꯩꯔꯤꯕꯅꯤꯅ ꯑꯣꯖꯥꯕꯨ ꯀꯤꯕꯩ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯗꯨ ꯊꯥꯏꯅꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯗꯨꯅꯤ ꯑꯗꯤ ꯃꯤꯡ ꯑꯃ ꯊꯣꯟꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯍꯥꯔꯥꯖꯥ ꯕꯨꯙꯆꯟꯗ꯭ꯔ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯦ ꯃꯍꯥꯔꯥꯖꯥ ꯀꯨꯂꯆꯟꯗ꯭ꯔ ꯀꯥꯏꯅ ꯍꯥꯏꯗꯤ ꯍꯥꯏꯔꯒꯁꯨ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯏꯆꯥꯗ ꯀꯨꯂꯆꯟꯗ꯭ꯔ ꯒꯥꯏꯅ ꯊꯣꯟꯕꯁꯨ ꯌꯥꯔꯝꯗꯦꯕ ꯊꯣꯟꯖꯟꯅꯗꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯠꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯗ ꯑꯩꯈꯣꯏꯅ ꯂꯨꯅ ꯋꯥꯡꯅ ꯊꯝꯕꯤ ꯍꯪꯒꯠꯄꯁꯨ ꯑꯗꯨꯃꯥꯏꯅ ꯍꯪꯒꯠꯂꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯒꯤ ꯃꯃꯤ ꯅꯦꯠꯐꯗꯦ ꯑꯣꯖꯥꯒꯤ ꯃꯥꯡꯗ ꯇꯨꯕꯠ ꯅꯥꯇꯩ ꯆꯠꯂꯝꯗꯦ ꯃꯔꯝꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕꯨ ꯊꯥꯡ ꯁꯥꯟꯅꯕ ꯑꯃꯅ ꯅꯤꯡꯊꯧꯀꯣꯜꯗ ꯊꯥꯡ ꯇꯝꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯂꯦꯝ ꯄꯥꯕꯁꯦ ꯃꯍꯩꯔꯦꯝꯕ ꯀꯧꯏꯀꯣ ꯃꯍꯩꯔꯦꯝꯕ ꯁꯤꯟꯗꯁꯨ ꯇꯝꯕꯗ ꯁꯤꯟꯁꯤ ꯃꯇꯣꯜ ꯂꯣꯝꯅ ꯀꯥꯏ ꯍꯦꯟꯅ ꯅꯥꯏ ꯁꯤꯜꯂꯩ ꯂꯣꯝꯕꯅ ꯀꯥꯏꯅ ꯑꯁꯨꯃꯥꯏꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯅꯥꯏ ꯁꯤꯜꯂꯩ ꯂꯣꯝꯕꯅ ꯍꯪꯒꯠꯆꯕꯁꯦ ꯃꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯤꯟꯇꯥꯛ ꯄꯥꯁꯥ ꯍꯥꯏꯕꯗ ꯅꯅꯥꯏ ꯁꯤꯟꯗꯝ ꯂꯣꯏꯅ ꯇꯥꯛꯄꯤꯔꯤꯕ ꯃꯍꯩꯔꯦꯝꯕꯒꯤ ꯃꯐꯝꯗ ꯍꯥꯏꯅ ꯁꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯃꯁꯤ ꯃꯥꯡꯈ꯭ꯔꯒꯁꯨ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯁꯝꯖꯟꯕ ꯉꯥꯡꯅꯔꯤꯕꯁꯦ ꯃꯁꯤꯁꯨ ꯃꯨꯊꯠꯄ ꯌꯥꯗꯦ ꯃꯁꯤ ꯆꯠꯅꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯇꯧꯕ ꯌꯥꯗꯦꯅ ꯇꯧꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯁꯝ ꯈꯥꯝꯃꯤ ꯅꯤꯡꯊꯧꯔꯣꯜꯗ ꯂꯣꯏꯅꯃꯛ ꯃꯅꯥꯎ ꯅꯥꯏꯅ ꯁꯝꯁꯦ ꯈꯥꯝꯃꯤ ꯁꯝꯐꯧꯗ ꯀꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯅ ꯊꯥꯡ ꯁꯥꯟꯅꯕ ꯃꯤꯅ ꯁꯝ ꯀꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯃꯤꯠ ꯑꯌꯤꯡꯕꯗ ꯁꯝ ꯀꯛꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯒꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯀꯔꯝꯍꯥꯏꯅ ꯃꯇꯝꯗ ꯀꯛꯀꯗꯒꯦ ꯍꯥꯏꯅ ꯀꯛꯄ ꯃꯇꯝꯁꯤ ꯏꯃꯥꯒꯤ ꯃꯄꯣꯛ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤ ꯃꯄꯣꯛ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯁꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯏꯃꯥꯒꯤ ꯃꯄꯣꯛꯇꯨꯗ ꯑꯩꯅ ꯉꯁꯤꯗꯤ ꯏꯔꯥꯏꯅꯤꯍꯦ ꯂꯥꯏꯒꯤ ꯇꯥꯍꯟꯒꯅꯨꯀꯣ ꯑꯗꯨꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯝ ꯀꯛꯄꯁꯤ ꯌꯥꯔꯝꯗꯦꯕ ꯅꯤꯡꯊꯧꯅ ꯐꯝꯊꯣꯟ ꯀꯥꯕ ꯃꯔꯝꯗꯤ
aduna akabada oiba kumthaba oidaba thogaba nimita khujin khuya ji kanami ji ke ngasi shuti ni ngai ni khujin ka khong ka ken bari ka lebu adu toramdi thangjan mita ka amdi ko chatra oja chatra mahirojingna thangja ka amdi aduna adigi kuigi yumsa kaisa yumsa kaisa bu yumsa kaisa kawi ko yumsa thaina karomda adu yumsa kaisa nimit kumba afaba adigi ningthoguna phamthon kaba gumba aduwa nimitse sumba nimit afaba sida ayamba ka ameba khujikya ka pasam ka pa adigi hainjina adigi khusukulai si paiba matunda takpiriba mahir lemba na takpirimba khulai to aina hekta tap hita paibedi mahiremba nuna kalma haina piri ana mahiremba duna chatra ojaduda ai bung piro ai haige thangpham paibi mung hara har kanda ojaduda thangsi maya wonchal pibedi adu ain su aigi sindam luisida thangsi maya wonchal pibedi maru pangjing da so opan nang durimi natra na mahirojing do oraga mahirumde aduna haipetang hakchang tu maya loina maya tu haipetang ingonda tigi hakchang dagi thaido oga adu thangnam da khusurom da sumaina bigini ko thangbibi mongse ko adu mai lei aduwa sanba madanda mi nan baise suedi sanba madanda ishagi oraga ju ishana paibo su aina ai lepi pibam sida nimit chiporu gi sumai thoi natraga samai angan bam mateng logna ngali adu su ai mi nanbra habi sumba setabi aduga oja singna haloi bo oja singna ipu nachada si tobiyo hena ningthoduna hairisu ningthode thangtam bibse yam luiko ningthomsa sanako nongde thangtam bibi yam ningthomsa su thangtam mini maramdi lanchabedi mana thangtam bibda aina ningthaudu karon nakan thangbada ningthau thangbani ade ningthauda aigi khongse mangdo onsin bayadi ko wajadu su akhina su wajadu onsoloi dania chetakna wajadu tawni jangak pamatamda khongbi marai lukna khongphamse akoi leiriba wajadugi yet thangba adigi wajadugi nakanta chetakna khongse thangani madu aduda wajadu su khurumsu yung hedam mahi onsalga khurum nabayadi samna haribada ainan wajani losiko kasukaidi wajasida wajabu ka esmai wajamba tatba ana chetakna sorga aina chelapna wajabu haimisamda miyeng ji huraga yengani michana dana huraga yengani wajana kari haidino na train thong kari haidino haina chetakna yang khani mahang su khurmakani mana gani ba haita obiba adu mai tawdana kuigi lamchat bibharu inna sindamaga khurmgani adu khuju khulai ama leirimena tap hida pan paibi adiko adu thammiba khulai asi asuki mati phambal langani phambal langba habisi thaina sinarmi maramdi phingau thadana oisu adi pot ama phak ama thargasu madugi matsakida khulai he longna thamba adu thambaga ni am leiko chungoi ji sumaina man khalchu sungsel leimasi yakongnesu sai ina ama wari ama lei madugi mongda magi marum thupna thamgani pose ko adugi phambadu digi lokhlaga laiba humla katkeni mangang luwang kuman haibini matam humna pubada tambam matamda adumai tuna madu nishangaga madu matam sida hojik aikoina lak nakoi na hojik aigi nakta lakpiri basi sukumati singai uba warami hojiksi mangang pungpham sida ai oja leiba matamda leibra haina haiba matamda unare oja dun go unar matamda ado yai pharba mangang pungpham ta naina hasumna hageni aduna adigi luwang ki matanda luwang
ꯄꯨꯟꯁꯤꯕ ꯍꯥꯏꯒꯅꯤ ꯄꯨꯟꯁꯤꯕꯤ ꯄꯟꯗꯦꯗꯤꯀꯣ ꯄꯨꯟꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯁꯤ ꯄꯨꯟꯅ ꯁꯤꯕꯁꯤꯕꯨ ꯄꯨꯟꯁꯤꯕ ꯀꯧꯏ ꯑꯗꯨ ꯋꯥꯍꯟꯊꯣꯛꯇꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯅ ꯄꯨꯟꯅ ꯁꯤꯕ ꯄꯨꯟꯁꯤꯕ ꯅꯆꯥꯅ ꯄꯨꯅꯤꯝꯖꯔꯤ ꯄꯥ ꯄꯨꯅ ꯅꯣꯟꯅ ꯆꯠꯄꯕꯨ ꯄꯨꯅꯤꯝꯕ ꯀꯧꯏ ꯑꯗꯨꯅ ꯄꯨꯅꯤꯝꯖꯔꯤ ꯍꯥꯏꯅ ꯋꯥꯍꯩ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯁꯝꯖꯟꯕꯗ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛꯄꯗꯤ ꯌꯥꯗꯦꯕ ꯍꯧꯖꯤꯛ ꯀꯣꯅꯨꯡꯒꯤ ꯄꯊꯥꯞ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯥꯂꯨꯞ ꯀꯥꯕ ꯂꯥꯂꯣꯏ ꯀꯥꯕ ꯍꯥꯏꯅ ꯂꯩꯒꯅꯤ ꯃꯗꯨꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯂꯨꯞꯇꯣ ꯂꯥꯛꯄ꯭ꯔꯥ ꯈꯨꯔꯥꯏ ꯄꯅꯥꯒꯤ ꯁꯪꯒꯥ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯈꯥꯕꯝ ꯄꯅꯥ ꯈꯨꯔꯨꯜ ꯄꯅꯥ ꯑꯗꯨꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯛꯏ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯥꯒꯤ ꯑꯗꯨ ꯍꯪꯂꯛꯄꯗ ꯍꯦꯛꯇ ꯑꯉꯝ ꯑꯊꯧꯁꯤꯡ ꯊꯧ ꯄꯨꯔꯦꯟ ꯍꯥꯏꯇꯥꯔꯦ ꯊꯧ ꯂꯣꯏꯅꯃꯛ ꯄꯨꯕ ꯑꯗꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯋꯥꯏꯅꯥꯗ ꯂꯩꯔꯤꯕ ꯁꯤ ꯅꯍꯥ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ ꯊꯧ ꯄꯨꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯅꯍꯥꯛꯅ ꯊꯧ ꯄꯨꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯊꯧ ꯄꯨꯕꯗ ꯅꯣꯂꯛꯀꯗꯕ ꯊꯧ ꯄꯨꯕꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕ ꯁꯤꯅꯆꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯝꯃꯛꯀꯅꯤ ꯃꯈꯥ ꯑꯩ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠꯂꯣꯝꯗ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯑꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯃꯇꯝꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯝꯆꯠꯁꯤ ꯌꯥꯝ ꯀꯥꯏꯊꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯆꯠꯀꯗꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯑꯣꯖꯥ ꯈꯦꯠꯅꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯀꯔꯤ ꯒꯥꯗꯤ ꯉꯥꯛꯑꯒ ꯆꯠꯄ ꯌꯥꯏ ꯑꯣꯖꯥ ꯃꯁꯤꯗꯤ ꯅꯍꯥꯟꯋꯥꯏ ꯀꯣ ꯅꯍꯥꯟꯋꯥꯏ ꯍꯥꯏꯗꯤ ꯍꯧꯈ꯭ꯔꯕꯕꯨ ꯅꯍꯥꯟꯋꯥꯏ ꯍꯥꯏꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯆꯠꯅꯔꯝꯃꯤꯕꯁꯤꯗꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯍꯤ 15 ꯁꯨꯔꯗꯤ ꯆꯍꯤ 15ꯗ ꯄꯥꯈꯪ ꯏꯟꯈꯠꯂꯛꯏ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯅꯤꯀꯣ ꯑꯗꯨꯅ ꯃꯗꯨ ꯃꯇꯝꯗꯨꯅꯤ ꯑꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎꯗꯤ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯆꯠꯄ ꯌꯥꯗꯦꯅ ꯄꯂꯦꯝ ꯑꯣꯏꯕ ꯄꯟꯊꯧ ꯑꯣꯏꯕ ꯑꯃꯁꯨꯡ ꯏꯃꯨꯡꯒꯤ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯑꯉꯥꯡꯁꯤ ꯌꯥꯝ ꯅꯥꯟꯅ ꯊꯝꯃꯤ ꯅꯥꯟꯅ ꯊꯝꯃꯤꯗꯤ ꯃꯤꯒꯤ ꯑꯉꯥꯡ ꯅꯨꯄꯤꯗꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯅꯨ ꯑꯗꯨꯝꯕ ꯋꯥꯉꯥꯡꯒ ꯇꯧꯔꯨꯅꯨ ꯇꯥꯛꯎꯅꯨ ꯍꯥꯏꯕꯅꯆꯤꯡꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯅꯨꯄꯤ ꯑꯣꯏꯕꯁꯨ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯣꯏꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤ ꯑꯣꯏꯕꯁꯤ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯂꯩꯍꯨꯟꯁꯦ ꯂꯩꯍꯨꯟ ꯂꯥꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯍꯨꯟ ꯂꯥꯛꯄ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯪꯒ꯭ꯔꯥꯖꯤ ꯃꯔꯣꯟꯗ ꯍꯥꯏꯔꯗꯤ ꯃꯦꯟꯁꯦꯁ ꯂꯥꯛꯄꯁꯦ ꯁꯨꯃꯥꯏꯅ ꯃꯁꯤꯒꯤ ꯃꯇꯝꯁꯦ ꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯒꯤ ꯃꯑꯣꯡꯗ ꯑꯗꯒꯤ ꯑꯃꯒꯤ ꯃꯔꯣꯡꯗ ꯇꯧꯕ ꯁꯤ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯆꯠꯅꯔꯝꯃꯤꯕꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕ ꯑꯅꯤꯗꯨ ꯁꯨꯝ ꯆꯥꯡꯗꯝꯅꯔꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨ ꯅꯍꯥꯛꯅ ꯅꯪꯒꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯤꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯣ ꯀꯔꯤ ꯃꯥꯒꯤ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯁꯥꯒꯩ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤ ꯌꯥꯝꯅ ꯆꯦꯛ ꯇꯧꯏ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯃꯔꯤ ꯑꯣꯏꯔꯝꯃꯕ ꯌꯨꯝꯕꯥꯜꯂꯣꯟꯗ ꯑꯗꯨꯒ ꯃꯆꯤꯟ ꯃꯄꯥ ꯍꯦꯛꯊꯣꯛꯑꯝꯕ ꯑꯗꯒꯤ ꯁꯥꯒꯩꯒꯤ ꯀꯩꯅꯣꯒ ꯑꯣꯏꯔꯝꯕ ꯁꯤꯒꯨꯝꯕꯁꯤꯗ ꯌꯥꯗꯦ ꯑꯗꯒꯤ ꯌꯥꯝꯅ ꯂꯨꯔꯤꯁꯤ ꯏꯃꯥ ꯃꯔꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏꯌꯦ ꯏꯃꯥ ꯃꯔꯤꯁꯤꯗꯒꯤꯁꯨ ꯑꯃꯨꯛ ꯍꯦꯟꯖꯟꯅ ꯂꯨꯕꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯁꯟꯗꯣꯔꯛꯑꯦꯕꯀꯣ ꯏꯄꯥꯅ ꯊꯥꯕ ꯃꯔꯨꯗꯨꯅ ꯏꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯂꯦꯝꯁꯤꯗ ꯍꯧꯔꯒ ꯉꯁꯤꯐꯥꯎꯗ ꯐꯧꯁꯤ ꯃꯨꯠꯇ꯭ꯔꯤ ꯋꯥꯔꯤ ꯐꯥꯎꯕ ꯅꯍꯥꯟꯋꯥꯏ ꯂꯩꯔꯝꯕꯒꯗꯤ ꯈꯤꯇꯪꯗꯤ ꯃꯨꯠꯂꯕꯅꯤꯗꯤ ꯍꯥꯏꯗꯤ ꯐꯧꯔꯣꯝꯗ ꯄ꯭ꯔꯃꯥꯟ ꯄꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯐꯧꯗꯨꯝ ꯐꯧꯔꯦꯟ ꯅꯨꯄꯤ ꯆꯪꯂꯩ ꯋꯥꯔꯤ ꯐꯥꯎꯕ ꯇꯨꯃꯥꯏ ꯁꯨꯃꯥꯏꯅ ꯄꯣꯠꯁꯦ ꯂꯩꯔꯝꯃꯤꯕꯁꯤꯒꯤ ꯃꯇꯝ ꯀꯔꯤꯗ ꯊꯥꯒꯗꯕꯅꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯑꯗꯨꯅꯣ ꯍꯥꯏꯕꯅꯤꯀꯣ ꯄꯨꯡꯁꯤꯡ ꯃꯇꯝꯗꯣ ꯃꯗꯨ ꯌꯧꯗꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯑꯗꯨꯅ ꯍꯦꯛꯇ ꯑꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯄꯥꯝꯃꯤ ꯏꯃꯧ ꯑꯣꯏꯒꯦꯅ ꯍꯦꯛꯇ ꯂꯧꯁꯟꯕ ꯌꯥꯗꯦ ꯍꯌꯦꯡ ꯌꯦꯛ ꯃꯆꯥ ꯑꯣꯏꯔꯝꯃꯗꯤ ꯌꯦꯛ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯏꯆꯦꯜꯗ ꯀꯥꯏꯗꯅ ꯃꯗꯨꯒꯤ
ꯄꯣꯔꯝꯗꯨ ꯀꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯃꯥꯡꯉꯤ ꯑꯗꯨ ꯂꯥꯏꯅꯁꯨ ꯌꯥꯠꯇꯨꯅ ꯊꯝꯃꯝꯃꯤꯕ ꯄꯣꯔꯝꯅꯤ ꯑꯗꯨꯗꯤ ꯃꯥꯒꯗꯤ ꯑꯗꯨꯅ ꯆꯥꯖꯥ ꯅꯧꯗꯥꯕ ꯌꯥꯗꯦ ꯑꯁꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯧꯗꯨꯝ ꯐꯧꯔꯦꯡꯒꯤ ꯂꯧꯐꯝꯗ ꯇꯨꯃꯥꯏ ꯊꯥꯖꯟꯒꯨꯝꯅꯤ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯃꯈꯣꯛ ꯑꯔꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯩꯅꯣꯒ ꯂꯪꯐꯧ ꯀꯥꯏꯅ ꯀꯟꯕ ꯌꯥꯝ ꯂꯩꯔꯤꯑꯕꯀꯣ ꯐꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯣꯞꯄ ꯊꯥꯗꯤ ꯃꯥ ꯊꯤꯡꯒꯠꯈ꯭ꯔꯗꯤ ꯃꯀꯣꯛꯁꯦ ꯀꯣꯟꯊꯁꯦꯕ ꯑꯗꯨꯅꯁꯤꯗꯤ ꯐꯧꯁꯦ ꯇꯨꯁꯜꯂꯒ ꯃꯥꯡꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯡꯕ ꯑꯗꯨꯃꯥꯏꯅ ꯈꯥꯡꯉꯣꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯣ ꯂꯩꯈꯤꯗꯦ ꯌꯨꯝ ꯄꯥꯟꯕ ꯃꯇꯨꯡꯗ ꯑꯗꯨ ꯃꯇꯨꯡꯗ ꯃꯥꯗꯣ ꯄꯛꯅꯗꯗꯅ ꯋꯥꯏꯅꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯁꯤ ꯂꯩꯁꯦ ꯊꯣꯛꯀꯟꯕ ꯍꯥꯏꯇꯥꯔꯦ ꯊꯣꯛꯀꯜꯂꯤ ꯃꯁꯤꯐꯥꯎ ꯌꯥꯝ ꯊꯣꯛꯀꯜꯂꯤ ꯑꯗꯨꯅ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄ ꯍꯤꯡꯕ ꯍꯥꯏꯕꯅꯤ ꯊꯥꯡꯇꯥ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯌꯥꯎꯕ ꯄꯣꯠꯅꯤꯅ ꯁꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯅꯨꯄꯤꯁꯦ ꯈꯟꯕ ꯑꯣꯏꯔꯁꯨ ꯅꯨꯄꯥꯁꯦ ꯈꯟꯕ ꯑꯣꯏꯇꯥꯔꯁꯨ ꯃꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯨꯅ ꯃꯁꯤꯃꯗꯤ ꯑꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯣꯗꯤꯌꯥ ꯍꯣꯏ ꯂꯩꯔꯤꯉꯩꯗꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯍꯧꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯅꯨꯄꯤꯁꯤ ꯃꯈꯟ ꯃꯈꯟ ꯂꯩ ꯒꯥꯏꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯋꯦꯗ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤ ꯃꯈꯜꯁꯤ ꯀꯗꯥꯏꯗ ꯈꯪꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦ ꯍꯥ ꯇꯣꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤ ꯅꯨꯄꯤ ꯆꯔꯣꯏ ꯀꯥꯏꯅ ꯅꯨꯄꯤ ꯀ꯭ꯋꯥꯛꯇꯧꯅ ꯇꯥꯞ ꯇꯧꯈꯤꯗꯦ ꯇꯧꯏ ꯀꯥꯏꯅ ꯑꯗꯩ ꯅꯨꯄꯤ ꯀꯥꯏꯅ ꯋꯥꯔꯤꯕꯧ ꯅꯨꯄꯤ ꯍꯧꯗꯣꯡꯒ ꯀꯥꯏꯅ ꯏꯀꯥꯏꯒꯤ ꯐꯤꯖꯦꯠ ꯆꯠꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯇꯨꯕ ꯆꯨꯔꯥꯡ ꯁꯥꯄꯤ ꯃꯥꯡꯗ ꯆꯨꯕ ꯁꯕꯥꯗ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯃꯈꯣꯟ ꯐꯠ ꯂꯥꯎꯕ ꯅꯨꯄꯤꯁꯦ ꯑꯗꯨꯝꯕꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤ ꯌꯦꯡꯅꯔꯝꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯃꯥꯒꯤ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯗ ꯃꯁꯤꯗꯤ ꯈꯣꯡ ꯊꯥꯡꯕꯗ ꯗꯪ ꯊꯥꯡꯉꯤꯍꯦ ꯃꯁꯤꯗꯤ ꯂꯟ ꯆꯪꯉꯣꯏꯍꯦ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯇꯥꯁꯟꯕ ꯐꯤꯔꯣꯟ ꯆꯦꯛꯁꯟꯕ ꯐꯤ ꯍꯥꯏꯕ ꯌꯥꯗꯦ ꯐꯤ ꯐꯦꯅꯥꯟ ꯍꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕꯅꯤꯅ ꯐꯤ ꯇꯥꯁꯟꯅ ꯁꯦꯠꯄ ꯑꯗꯨ ꯅꯨꯄꯤ ꯌꯦꯡꯕ ꯆꯠꯄꯗ ꯑꯩꯈꯣই ꯏꯔꯨꯖꯕ ꯅꯍꯥꯟꯋꯥꯏ ꯇꯧꯔꯝꯃꯤꯁꯤꯕꯨ ꯍꯥꯏꯖꯔꯤꯕ ꯏꯔꯨꯖꯕ ꯃꯇꯝꯗ ꯀꯥꯔꯛꯄꯗ ꯌꯦꯡꯗꯣꯔꯤꯕꯅꯤ ꯅꯨꯄꯤꯁꯤꯅ ꯏꯔꯨꯖꯕ ꯀꯥꯔꯛꯄꯁꯤꯗ ꯆꯥꯛ ꯊꯣꯡꯕ ꯏꯔꯨ ꯀꯥꯔꯛꯄꯗ ꯑꯗꯨꯗ ꯃꯥꯅ ꯐꯤꯅꯥꯁꯤ ꯈꯣꯝꯖꯤꯜꯂꯒ ꯀꯥꯔꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯗ ꯈꯪꯗꯣꯔꯤꯕꯅꯤ ꯑꯗꯨꯗꯩꯗ ꯑꯗꯒꯤ ꯃꯥꯡꯁꯣꯛ ꯐꯝꯃꯦꯟ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤꯔꯀꯥꯟ ꯍꯥꯏꯅꯔꯤꯕꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯃꯇꯦꯛ ꯑꯃꯇꯪꯒ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅꯤ ꯃꯥꯡꯁꯣꯛ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯦ ꯐꯩꯅꯉꯣꯏ ꯁꯥꯔꯝꯃꯤꯅ ꯃꯦꯜ ꯑꯃ ꯇꯥꯗꯦ ꯐꯝꯃꯦꯟꯗ ꯐꯝꯃꯒ ꯑꯗꯨ ꯇꯧꯕꯗꯨ ꯂꯩꯇꯕꯅꯤꯅ ꯑꯗꯣ ꯃꯥꯡꯗ ꯇꯨꯕꯠ ꯍꯦꯛ ꯆꯠꯇꯕ ꯑꯗꯒꯤ ꯀꯣꯏꯅ ꯆꯠꯇꯅꯀꯣ ꯃꯁꯥ ꯇꯥꯁꯟ ꯈꯨꯝꯖꯟꯅ ꯆꯠꯄꯀꯣ ꯀꯣꯏꯅ ꯆꯠꯈꯤꯕ ꯑꯗꯒꯤ ꯐꯝꯃꯦꯟꯁꯤꯗ ꯍꯦꯛꯇ ꯔꯣꯡ ꯍꯦꯛꯇ ꯅꯨꯄꯤꯅ ꯆꯦꯟꯁꯤꯜꯂꯒ ꯍꯦꯛꯇ ꯐꯤ ꯐꯧꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯐꯝꯃꯦꯟꯗ ꯐꯤ ꯇꯣꯈꯥꯏꯅ ꯊꯝꯃꯝꯃꯤ ꯑꯍꯟꯒꯤꯗꯃꯛꯇ ꯌꯥꯜꯂꯒ ꯐꯤ ꯌꯥꯟꯈꯣꯛ ꯊꯝꯃꯝꯃꯤ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤ ꯆꯥꯛꯈꯨꯝꯗ ꯑꯐꯕ ꯅꯨꯄꯤꯒꯤꯅꯤꯀꯣ ꯆꯥꯛꯈꯨꯝꯗ ꯇꯣꯈꯥꯏꯅ ꯅꯥꯆꯦꯛꯇ ꯊꯝꯃꯝꯃꯤ ꯆꯥꯛꯈꯨꯝꯗꯗꯤ ꯌꯥꯝ ꯂꯨꯔꯦꯀꯣ ꯆꯥꯛꯈꯨꯝꯗꯗꯤ ꯌꯥꯝ ꯂꯨꯔꯦ ꯃꯁꯤ ꯀꯨꯞꯅ ꯑꯃꯨꯛ ꯅꯩꯅꯁꯦꯕ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯇꯧꯔ ꯆꯥꯛꯈꯨꯝꯗꯗꯤ ꯌꯥꯝ ꯂꯨꯔꯤꯗꯤ ꯆꯥꯛꯈꯨꯝꯗ sina laimen kani sina laining thau kani sina iben thaugi kani sina phoi phou oibi kotki kani sina kai rung bagini adi mana adi singi chapu lairim bigisu abo bujaga le singi chapu ga dim to bu lai che migi singi machum khara tawdu muku ngau phari migi migi nawai chanu ji tungina adu ai tawduna haidiba bot ase tawba matam timin hudaga yengnami nupi yengma matam ado oza huzik matam sida hai tare huzik kil hairiba mayam to di irujaba hairo bathroom da loi lunare akoi khaldre mana huzik ki matam sida ai nupi chidri boda ado nupi se akoi na khanba matam da kari ga di yengaga di abo nupi ji oibe yai kaina oza gi sum mani ada atai nupi na moi masak oza duga satra sumana hainabda tawre moi saungba yai ba saujasnu oza ka sugai saujasnu adu khaddi khangbe nupi da samdon ngangba adi samje kano sapa men manta bi phara lawba
adagi laibak se langdik langba as laibak se langbe digo aduni ya nupi de laibak langba thot pameng ba haibe se hai sagin mungsel gumani ko sagin mungsel se da yengadi karai di chori yengba adumaina yamna kupna aduma na maithong de yengnan mi samadi samdon ngangbi simadi yam section ngai wore section ngai wore ko ai sai adu akhoi gi hujiki nupi jing sina hai thare nupa gi sumul ne budine ne siko ja nupi gi hana akhoi na nupi jing sina akhoi hujiki matam sida sima di ngak na chalhan ning ba hai tare oja gi wakhalon da sigum bajing sing ngak na chalaga di akhoi gi tungda horakadori babu oiraga su akhoi gi tungi generation jing tungi yumbi mayam lak tuni dina ko nupi hai bisi mama oir kaduni ana sigum chimu mayam se akhoi maitai nupi ma oina ngak na chalaga di tungda horakadori ba mirol se afa mirol ma oigada ba hai tare adugumba oja ngak na chapya ba nupi jing sina kai kari gumba ga di ngan be khare lu badu manung da posul lady ada asing basul lady hangiba aibung nang si hangiba potla aina ngagan jani badi ahal amana haibada heta hagatna kumda mana panisum balai su hagatna kumda pabung gitu ai adudi ai na tawjabatu yadre ai angang singda tohondigiran kai khang di he shaulang ga ko ai khang khandi si habida ba aina nupina asai masa khang ga doribni sidi aina paibe yadi he sina baji gi manata satya ji na hida ka so halaga pinar me ko adu ai madari na adigi ru jakarak da akhoi gi chandolupu haitare goria kanna lakpada chandon puthokpa phi puthokpa aduna singba phi hongtokna base tormi rang sai pukhi turenda iru germany do han aduna adu tormi adu hujiki nan toti haitare noin thamnare akhoi yum khuninge thamane adu angasai gona tapigibda akhoi gi bedroom da akhoi ne iru jaba matamda kano to bodu nataba aduga phi si akhoi gi mana setliba charo ingangan di saigan tho iru jerga phi gumba akhoi gi kano da khujing de namma samgumba masi meya da to ba de phiang khoksi mafum khangdana ahlamana tholokpada madu uni he fatabu uni he haina adigi karumba waimak silam da hafetang somda chat ena tungomda shekto hui hanubi abe losan bad laga hanubi na kui so kono haida yanggen sumse si tawra thaiba adu tawhanjani aduga kaino dasu akui maku maru ipa pha ba yadi maramdi maku bok manim bok da maku ku haibinti madu karigumba migi thoram ama tawra gadi kokti akui hujikan gi angang wersu karigumba mafam da ina thengabi palai aina karino sori sibo nupi msa singe loina makukta kano na loina kano tori simo kumaga akui phaina yelaga smai tawduna hukum phi tawka tori sibo angang si lu balba si to ino ai ti da khale oiremdre akui samna phadokta dawya de boponi masamana iba phana tawbese duna tasan khumjanna pi masa angang oiro moiro wari boba yamna sekhenna pi seksa je kamdaba pije seksa sina kamakoi phibam si akoi mapal lamgi mawongyo tamakanda migidi saba mafumnina ado open da yamba phi thado apabamna kupaga tomni akoi pije ta khara section na selanjani adigi ahallaman phamamaba mafamda tangai phadna chatlabadi akoi gi khutse khut khallaga ne khut khallaga ai khutsa ishoda khoina laida katpam samda ai si kaino hojesu khuman masa hojesu ongo masa bo hojesu wari boba ading dong masa bo hojesu adi aina katpada ishoduna lawduba laiti khwaidagi sengba pose karino haibamta khut oiri khut si tawraga
ꯑꯩꯅ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯆꯨꯝꯅ ꯈꯨꯗꯣꯜ ꯃꯉꯥꯁꯤꯅ ꯃꯥꯂꯦꯝꯗ ꯅꯣꯟꯊꯔꯒ ꯈꯨꯠꯁꯤ ꯈꯜꯂꯒ ꯆꯠꯄ ꯅꯥꯝꯃꯅ ꯑꯩꯈꯣꯏꯒꯤ ꯆꯨꯡꯆꯦꯜ ꯂꯩꯃ ꯏꯃꯥꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯅꯥꯝ ꯈꯜꯂꯒ ꯑꯩ ꯈꯤꯇ ꯍꯦꯟꯅ ꯂꯨꯛꯊꯔꯒ ꯃꯤ ꯃꯔꯛꯇ ꯆꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯕꯥꯆꯤꯒ ꯀꯧꯁꯜꯂꯦ ꯀꯩꯅꯣꯗ ꯑꯍꯜ ꯂꯃꯟ ꯎꯕꯗ ꯃꯀꯨꯕꯣꯛꯇ ꯕꯥꯖꯤ ꯁꯤꯜꯂꯦ ꯀꯥꯏꯅ ꯒꯣꯡ ꯒꯣꯡ ꯍꯦꯛꯇ ꯊꯦꯡꯒꯥꯏꯅꯕ ꯃꯀꯨꯕꯣꯛꯇ ꯕꯥꯖꯤ ꯀꯧꯕꯁꯤ ꯑꯣꯖꯥ ꯀꯩ ꯃꯤꯡꯒꯧꯁꯤ ꯑꯣꯖꯥ ꯀꯩ ꯏꯀꯨꯕꯣꯛ ꯑꯗꯨꯝ ꯀꯧꯅꯒꯗ꯭ꯔꯥ ꯃꯥꯅꯤ ꯃꯄꯨꯒꯨꯝꯕ ꯀꯧꯅꯩ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯄꯤꯒꯤ ꯑꯃ ꯂꯩꯔꯦꯀꯣ ꯆꯥꯎꯔꯥꯛꯅ ꯃꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯡꯅꯁꯨ ꯑꯃꯨꯛ ꯉꯥꯛꯅ ꯆꯠꯄ ꯌꯥꯕ ꯅꯨꯄꯤꯁꯤꯡꯗ ꯈꯛꯇꯪꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯁꯥꯎꯔꯛꯀꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯁꯥꯎꯔꯛꯀꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯑꯁꯣꯏꯕ ꯌꯦꯡꯗꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯃꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯌꯥꯝ ꯁꯦꯡꯕꯗ ꯆꯠꯍꯟꯖꯅꯤꯡꯕꯅꯤꯀꯣ ꯃꯁꯤ ꯈꯤꯇꯪꯗꯤ ꯄꯟꯖꯔꯝꯈꯤꯒꯦ ꯆꯠꯍꯟꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯏꯁꯩꯗꯕꯨ ꯐꯅꯦꯛ ꯈꯣꯏꯗꯣꯝ ꯁꯦꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯨꯝꯃꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯀꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯁꯥꯗꯒꯤ ꯑꯩꯒꯤ ꯈꯣꯏꯔꯤꯗ ꯇꯧꯔꯒ ꯑꯩ ꯍꯤꯡꯉꯛꯄꯅꯤ ꯑꯗꯨ ꯃꯗꯨ ꯍꯤꯡꯉꯛꯏꯕꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯈꯣꯏꯗꯧꯁꯦ ꯈꯨꯝꯃꯒ ꯁꯦꯠꯄ ꯂꯩꯁꯥꯕꯤꯅꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯈꯨꯝꯕꯨ ꯈꯨꯝꯅꯗ꯭ꯔꯦ ꯃꯁꯤ ꯈꯨꯝꯕ ꯄꯥꯝꯃꯤ ꯅꯨꯄꯤꯅ ꯐꯅꯦꯛ ꯁꯦꯠꯄ ꯃꯇꯝꯗ ꯈꯣꯏꯗꯧꯁꯤ ꯎꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯎꯍꯟꯗꯕ ꯑꯗꯒꯤ ꯑꯗꯒꯤ ꯃꯧꯁꯤꯡ ꯑꯣꯏꯔꯦ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯆꯣꯏꯅ ꯇꯥꯕ ꯁꯝꯂꯥꯡ ꯁ꯭ꯋꯥꯏꯗ ꯃꯤꯁꯤꯗ ꯅꯥꯀꯟ ꯇꯥꯕꯤꯗꯤ ꯌꯥꯝ ꯇꯧꯕꯅꯤ ꯀꯣ ꯏꯁꯇꯥꯏꯜꯅꯦꯅ ꯃꯗꯨ ꯈꯣꯡꯒꯠꯄ ꯍꯥꯏꯔꯗꯤ ꯃꯧ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯈꯣꯡꯒꯠꯄ ꯃꯁꯤ ꯄꯥꯝꯃꯤ ꯑꯗꯨꯅ ꯐꯤꯒꯤ ꯃꯇꯣꯜꯁꯦ ꯐꯅꯦꯛ ꯃꯇꯣꯜꯁꯦ ꯆꯤꯡꯈꯠꯂꯗꯤ ꯏꯊꯥꯒꯤ ꯊꯛꯇꯒꯤ ꯆꯤꯡꯈꯠꯂꯗꯤ ꯌꯥꯔꯦꯗꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯃꯗꯤ ꯑꯩ ꯅꯨꯄꯤꯁꯤꯡꯅ ꯇꯧꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯗꯒꯤ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯁꯦ ꯁꯤ ꯌꯧꯅ ꯆꯠꯂꯦ ꯑꯗꯨ ꯁꯤ ꯇꯧꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯂꯩꯔꯤꯉꯩꯗꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯒꯤꯗ ꯋꯥꯠꯍꯧꯕ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯁꯨ ꯀꯩꯅꯣꯁꯤ ꯃꯣꯏꯁꯦ ꯇꯝꯕꯤꯒꯗꯕꯅꯤ ꯕꯥꯕꯥꯖꯤꯒꯤ ꯆꯥꯛꯇꯣ ꯑꯁꯤꯗ ꯊꯥꯡꯒꯠꯇꯅ ꯂꯩꯔꯕꯅꯤꯀꯣ ꯃꯧ ꯑꯣꯏꯔꯣ ꯂꯩꯁꯥꯕꯤꯔꯣ ꯏꯆꯥ ꯑꯣꯏꯔꯣ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯁꯤꯗ ꯆꯥꯛꯇꯣ ꯊꯥꯡꯒꯠꯂꯕꯅꯤ ꯑꯩꯈꯣꯏ ꯆꯥꯊꯣꯛꯑꯒꯦꯅ ꯁꯣꯏꯗ ꯆꯥꯊꯣꯛꯄ ꯌꯥꯗꯕ ꯃꯔꯝꯗꯤ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯑꯊꯨꯕ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯇꯥꯏꯃꯤꯡ ꯑꯣꯏꯔꯣ ꯕꯥꯖꯤ ꯑꯩ ꯆꯥꯛꯈꯣꯡ ꯆꯥꯔꯒꯗꯤ ꯆꯠꯅꯤꯡꯉꯤ ꯑꯣꯐꯤꯁꯁꯦ ꯊꯦꯡꯈꯤꯗꯣꯔꯦ ꯐꯔꯦ ꯄꯨꯊꯣꯛꯑꯣ ꯅꯪꯒꯤ ꯀꯥꯗ ꯄꯨꯊꯣꯛꯑꯣ ꯑꯗꯨꯃꯥꯏꯅ ꯆꯥꯎꯋꯦꯅ ꯍꯥꯏꯕ ꯅꯠꯇꯕꯤꯗ ꯕꯥꯖꯤ ꯆꯥꯛ ꯁꯔꯨꯛ ꯊꯝꯃꯝꯅꯤ ꯃꯣꯏ ꯍꯥꯟꯅ ꯊꯨꯡꯒꯥꯏꯕ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗꯦꯀꯣ ꯑꯗ ꯁꯥꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯤ ꯅꯨꯄꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯖꯅꯤꯡꯗꯦ ꯀꯣ ꯃꯁꯤꯃꯁꯨ ꯑꯩ ꯃꯔꯛꯇ ꯄꯟꯖꯒꯦ ꯄꯜꯂꯒꯗꯤ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯑꯅꯤ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯥꯂꯦꯝꯒꯤ ꯊꯕꯛ ꯊꯧꯔꯣꯏ ꯑꯅꯤ ꯍꯥꯏꯅꯈꯤꯕ ꯑꯗꯨ ꯂꯩꯀꯣ ꯍꯥꯏꯗꯣ ꯅꯤꯡꯁꯤꯡꯖꯁꯅꯨ ꯃꯗꯨꯅ ꯃꯁꯤꯃ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯅ ꯅꯨꯄꯤꯁꯤꯡꯗ ꯍꯥꯟꯅ ꯈꯣꯟꯁꯦ ꯈꯪꯂꯥꯎ ꯂꯧꯕ ꯈꯪꯇꯨ ꯇꯧꯕꯁꯦ ꯍꯣꯏ ꯅꯨꯃꯤꯠꯇꯨ ꯍꯩ ꯍꯥꯏꯅ ꯁꯤ ꯇꯧꯒꯗꯕ ꯅꯪ ꯃꯤꯠꯇꯨ ꯈꯔ ꯌꯦꯡꯉꯨꯀꯣ ꯍꯥꯏꯅ ꯑꯁꯤꯗ ꯃꯌꯥꯝ ꯐꯝꯃꯤꯀꯣ ꯍꯥꯏꯅ ꯑꯇꯞꯄ ꯋꯥꯍꯩꯅ ꯁꯣꯝꯗ ꯃꯌꯥꯝ ꯐꯝꯃꯤꯁꯤꯒꯤ ꯌꯦꯡꯉꯒꯅꯦ ꯑꯗꯣꯝ ꯅꯥꯀꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯀꯣ ꯍꯥꯏꯅ ꯑꯇꯞꯄ ꯋꯥꯍꯩꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯥꯛꯄ ꯀꯣ ꯅꯨꯃꯤꯠꯁꯤ ꯎꯗ꯭ꯔꯣ ꯃꯌꯥꯝ ꯐꯝꯃꯤꯁꯤꯕꯣ ꯅꯨꯃꯤꯠꯇꯨ ꯀꯩꯅꯣ ꯀꯥꯏꯅ ꯑꯗ ꯍꯧꯖꯤꯛ ꯍꯦ ꯑꯍꯟ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯦ ꯑꯍꯟ ꯅꯪ ꯎꯗ꯭ꯔꯣ ꯀꯩꯅꯣ ꯁꯤꯕꯨ ꯃꯐꯝꯗꯨꯗ ꯇꯧꯕ ꯌꯥꯕꯅꯤ ꯑꯩ ꯕꯥꯖꯤꯗꯨ ꯁꯣꯝꯗ ꯈꯤꯇꯪ ꯍꯥꯏꯖꯤꯟꯕꯤꯌꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯁꯨ ꯅꯍꯥꯟꯋꯥꯏ ꯄꯨꯂꯤꯁꯁꯨ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯅ ꯍꯦ ꯍꯥ ꯑꯗꯨꯗ ꯍꯥꯏꯅꯀꯣ ꯃꯗꯨꯝꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯃꯗꯨꯃꯥꯏꯅ ꯍꯥꯏꯄꯤꯗꯕ ꯑꯗꯨ ꯅꯪ ꯁꯤ ꯁꯨꯃꯥꯏꯅ ꯆꯠꯅꯕꯅꯤꯀꯣ ꯍꯥꯏꯅ ꯃꯥꯁꯦ ꯀꯧꯁꯜꯂꯒ ꯈꯪꯍꯟꯕꯤꯗ ꯆꯠꯅꯕꯅꯤꯀꯣ ꯁꯤ ꯆꯠꯅꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯡꯍꯟꯒꯨꯝꯁꯤꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯨꯝꯕꯁꯨ ꯋꯥꯍꯩꯅ ꯍꯥꯏꯔꯒ ꯁꯤꯟꯗꯨꯝꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯤ ꯑꯌꯥꯝꯕꯅ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯦ
ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯁꯨ ꯌꯥꯒꯗꯧꯅꯤ ꯍꯦꯟꯅ ꯃꯨꯛꯅꯔꯒꯗꯤ ꯃꯍꯤ ꯂꯥꯡꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯧꯕꯁꯦ ꯌꯥꯔꯝꯗꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯑꯩ ꯒꯨꯟꯗꯥ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ ꯒꯨꯟꯗꯥ ꯍꯧꯔꯛꯑꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯣꯏ ꯃꯅꯨꯡꯒꯤ ꯋꯥꯏ ꯈꯪꯗꯦ ꯂꯨꯕ ꯂꯥꯟꯕꯒꯤꯗꯤ ꯃꯅꯨꯡ ꯋꯥꯏ ꯈꯪꯗꯦ ꯃꯤꯃꯥꯡꯗ ꯆꯠꯅꯗꯕ ꯋꯥꯗꯣ ꯍꯦ ꯅꯤꯛꯎꯔ ꯀꯥꯏꯅ ꯍꯦꯛꯇ ꯄꯥꯏꯔ ꯃꯁꯥ ꯄꯥꯏꯗꯅꯒ ꯇꯧꯕ ꯑꯗꯨ ꯅꯪ ꯇꯧ ꯀꯥꯏꯅ ꯊꯜꯂꯨꯔ ꯀꯥꯏꯅ ꯍꯦꯛꯇ ꯅꯨꯄꯤꯗ ꯇꯧꯕꯁꯦ ꯅꯨꯄꯤꯗ ꯍꯦꯛꯇ ꯇꯥꯞ ꯄꯥꯏꯗꯕ ꯃꯗꯨ ꯑꯩꯅ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯁꯨ ꯑꯣꯏꯔꯣ ꯏꯆꯥ ꯑꯣꯏꯔꯣ ꯑꯩ ꯅꯨꯄꯤꯅ ꯄꯥꯏꯕ ꯎꯔꯗꯤ ꯅꯪꯅ ꯎꯕꯗ ꯑꯁ ꯉꯥꯏꯀꯤ ꯎꯊꯣꯛꯄꯅꯤ ꯍꯥꯏꯔꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯥꯏꯗꯕ ꯑꯗ ꯑꯩ ꯉꯁꯥꯏ ꯋꯥꯗꯨ ꯁꯩꯔꯞꯅ ꯍꯥꯏꯔꯒꯕ ꯃꯤ ꯐꯝꯃꯤꯁꯤꯒꯤ ꯑꯝꯇ ꯇꯧꯕꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯝꯇ ꯐꯤꯗꯥ ꯍꯥꯟꯅ ꯑꯝꯇ ꯁꯦꯝꯃꯨ ꯃꯤ ꯂꯥꯛꯄꯁꯦ ꯍꯦꯛ ꯂꯥꯛꯄꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯇꯧꯗꯦ ꯑꯁ ꯀꯔꯤ ꯇꯧꯁꯤꯒꯦ ꯆꯥꯅꯕ ꯂꯩꯇ꯭ꯔꯕ ꯐꯨꯛꯇꯕ ꯑꯩ ꯏꯁꯤꯡ ꯑꯃꯇꯪ ꯊꯝꯃꯒꯕ ꯑꯔꯥꯝꯈꯣꯡ ꯂꯥꯛꯄꯅꯤ ꯋꯥꯔꯝꯕ ꯈꯧꯔꯥꯡꯕ ꯍꯥꯏꯁꯤꯗꯤ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯏꯁꯤꯡ ꯈꯤꯇꯪꯁꯨ ꯀꯔꯤꯁꯨ ꯇꯧꯗꯒꯦ ꯑꯗꯨꯅ ꯋꯦꯜꯀꯝ ꯇꯧꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯣꯏꯅ ꯍꯥꯏꯒꯗꯕ ꯍꯥꯏ ꯃꯃꯥ ꯅꯪ ꯇꯥꯕ꯭ꯔꯥ ꯐꯤꯗꯥ ꯑꯩ ꯉꯁꯥꯏ ꯐꯤꯗꯥ ꯊꯥꯎꯅ ꯊꯥꯜꯂꯛꯏꯗꯣ ꯑꯗꯨꯅ ꯁꯤ ꯇꯥꯕ꯭ꯔꯥ ꯃꯃꯥ ꯅꯪ ꯁꯤ ꯇꯧꯍꯣꯏ ꯑꯗꯨꯗ ꯑꯣꯏꯅ ꯍꯣꯏ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ ꯑꯉꯥꯡ ꯂꯥꯛꯏ ꯍꯥꯏ ꯅꯪ ꯍꯣꯔꯦꯟ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯔꯦꯀꯣꯔꯗꯤꯡ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯉꯥꯡ ꯃꯄꯤ ꯃꯄꯥꯅꯦꯅ ꯇꯧꯕꯗ ꯑꯁꯤꯕꯨ ꯑꯣꯖꯥꯅꯦꯅ ꯋꯥꯕ ꯌꯥꯔꯔꯣꯏ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯃꯁꯥ ꯑꯉꯥꯡ ꯍꯤꯔꯔꯣꯏ ꯑꯉꯥꯡ ꯂꯪꯗꯪꯅꯅꯤ ꯃꯥꯏꯕ ꯑꯩꯁꯦ ꯑꯩ ꯆꯠꯈꯤꯗꯣꯔꯤꯕ ꯃꯥꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯑꯍꯣꯏ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯃꯔꯣꯝꯗ ꯑꯗꯨꯅ ꯑꯗ ꯍꯧꯖꯤꯛ ꯂꯞꯆꯠꯁꯦ ꯌꯥꯝ ꯀꯥꯝꯊꯔꯦ ꯍꯥꯏꯇꯥꯔꯦ ꯀꯥꯏꯊꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯅꯨꯄꯤ ꯂꯧꯔꯒꯗꯤ ꯑꯐꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏꯕ ꯑꯐꯕꯕꯨ ꯑꯗꯨꯝ ꯀꯨꯞꯅ ꯌꯦꯡꯒꯗꯕꯅꯤ ꯃꯥꯅꯦ ꯍꯧꯖꯤꯛꯁꯤ ꯀ꯭ꯋꯥ ꯆꯥꯕꯁꯨ ꯌꯥꯝ ꯂꯝꯗꯝꯅꯩꯌꯦꯕ ꯀ꯭ꯋꯥ ꯆꯥꯗꯕ ꯅꯨꯄꯤ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯀ꯭ꯋꯥ ꯎꯝꯕ ꯑꯗꯒꯤ ꯈꯩꯅꯤ ꯎꯝꯃꯒ ꯍꯦꯛ ꯇꯧꯕ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤ ꯂꯥꯏꯒꯤ ꯄꯣꯠ ꯑꯝꯇꯪ ꯀꯩꯅꯣꯝꯇꯪ ꯁꯦꯝꯃꯨ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯍꯩ ꯂꯪꯉꯛꯄꯗ ꯀꯩꯅꯣꯝꯇ ꯆꯥꯒꯦ ꯂꯥꯁ ꯑꯝꯇ ꯁꯦꯝꯃꯛꯎ ꯍꯥꯏꯔꯒ ꯃꯥꯅ ꯀ꯭ꯋꯥ ꯆꯣꯞ ꯆꯥꯔꯒ ꯇꯧꯕ ꯑꯗꯒꯤ ꯂꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯟ ꯀꯠꯀꯗꯣꯔꯤ ꯍꯥꯏꯔꯒ ꯀ꯭ꯋꯥ ꯆꯥꯅ ꯑꯗꯩ ꯑꯩꯈꯣꯏ ꯆꯨꯝꯃꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯍꯣꯇꯦꯜ ꯐꯝꯃꯤꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯃ ꯃꯌꯥꯝꯁꯦ ꯀ꯭ꯋꯥꯒ ꯆꯞ ꯁꯥꯏꯔꯒ ꯑꯗꯨꯝ ꯍꯣꯇꯦꯜꯒꯤ ꯄꯣꯠ ꯆꯩꯒ ꯌꯣꯟꯕꯤ ꯈꯣꯠꯄꯤ ꯑꯗꯨ ꯌꯥꯝ ꯇꯧꯅꯔꯤ ꯃꯁꯤꯒꯤ ꯏꯊꯤꯜꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯝꯕꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯆꯪꯖꯔꯛꯄꯅꯤ ꯑꯗꯨ ꯁꯣꯝꯗ ꯀ꯭ꯋꯥꯒ ꯆꯥꯗꯅ ꯖꯣꯕ ꯆꯥꯕ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄ ꯍꯥꯏꯗꯤ ꯍꯥꯏꯔꯝꯒꯗꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯌꯣꯜꯂꯝꯕꯁꯤꯗ ꯀ꯭ꯋꯥꯒ ꯆꯞ ꯁꯥꯏꯔꯒ ꯍꯣꯇꯦꯜ ꯐꯝꯃꯝꯃꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯅꯤ ꯈꯪꯗꯦ ꯍꯦꯛ ꯍꯪꯒꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯋꯥꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯔꯤꯕꯅꯤꯅ ꯅꯍꯥꯁꯨ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤ ꯊꯣꯡꯕ ꯃꯇꯝꯗ ꯋꯥ ꯉꯥꯗꯤ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯋꯥꯏꯒ ꯁꯨꯃꯥꯏꯅ ꯀꯩꯅꯣꯒ ꯇꯧꯔꯒ ꯎꯇꯤ ꯑꯃ ꯊꯣꯡꯉꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯐꯥꯎ ꯈꯨꯝꯅꯔꯝꯃꯤ ꯆꯤꯟ ꯍꯥꯏꯅꯔꯝꯃꯦꯕ ꯆꯤꯟ ꯈꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯍꯜꯒ ꯑꯣꯏꯔꯛꯄꯒꯤ ꯁꯣꯔꯒꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤhiꯡ ꯃꯅꯝ ꯂꯣꯝꯈꯩ ꯋꯥ ꯉꯥꯡꯅꯔꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯣꯅ ꯆꯤꯟ ꯁꯨꯃꯥꯏꯅ ꯕꯦꯕꯥꯔꯗ ꯍꯥꯏꯇꯥꯔꯦ ꯕꯦꯕꯥꯔꯅꯤ ꯍꯧꯖꯤꯛ ꯁꯣꯔ ꯐꯪꯉꯝꯃꯔꯣꯏ ꯅꯉꯣꯟꯗ ꯁꯨꯃꯥꯏꯅ ꯆꯤꯟ ꯈꯨꯝꯃꯒ ꯉꯥꯡꯍꯟꯖꯅꯤꯡꯉꯤ ꯃꯥꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ